ꯑꯍꯥꯟꯕꯃꯛꯇꯗ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯃꯪꯒꯪꯅ ꯇꯔꯥꯝꯅ ꯎꯛꯆꯔꯤ꯫ ꯉꯁꯤꯁꯨ ꯏꯄꯥꯒꯤ ꯏꯕꯦꯝꯃ ꯃꯆꯥꯊꯣꯏ ꯍꯥꯏꯔꯤꯕ ꯋꯥꯔꯤ ꯑꯁꯤ ꯑꯍꯧꯕ ꯂꯩꯔꯝꯕꯅ ꯉꯁꯤꯗꯤ ꯑꯔꯣꯏꯕ ꯇꯥꯡꯀꯛ ꯑꯃꯨꯛ ꯂꯥꯛꯂꯤ꯫ ꯃꯌꯥꯝ ꯑꯔꯣꯏꯕ ꯇꯥꯡꯀꯛ ꯑꯁꯤꯗ ꯀꯔꯤ ꯀꯝꯗꯧꯔꯛꯀꯦ ꯍꯥꯏꯕꯗꯨ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯍꯧꯖꯤꯛ ꯂꯇꯥꯒꯤ ꯊꯋꯥꯏ ꯑꯁꯤ ꯎꯄꯥꯏ ꯂꯩꯔꯣꯏ ꯈꯪꯂꯗꯨꯅ ꯍꯦꯟꯅ ꯃꯩ ꯍꯧꯕ ꯃꯀꯩ ꯁꯥꯎꯕ ꯍꯧꯔꯛꯂꯤ꯫ ꯃꯊꯛꯇ ꯀꯣꯏꯄꯥꯏ ꯄꯥꯏꯔꯝꯕꯗꯒꯤ ꯊꯨꯅ ꯌꯥꯡꯅ ꯄꯥꯏꯁꯤꯜꯂꯛꯇꯨꯅ ꯕꯣꯔꯤꯁꯄꯨ ꯐꯥꯎꯗꯣꯛꯄ ꯃꯈꯩ ꯊꯣꯝꯖꯤꯜꯂꯛꯏ꯫ ꯃꯗꯨꯗ ꯕꯣꯔꯤꯁꯇꯣ ꯃꯅꯤꯡ ꯍꯟꯗꯨꯅ ꯄꯥꯏꯊꯣꯛꯂꯒ ꯇꯥꯏ꯫ ꯑꯗꯨꯕꯨ ꯃꯈꯨꯠꯇ ꯄꯥꯏꯔꯤꯕ ꯄꯣꯠꯁꯛ ꯑꯗꯨꯗꯤ ꯊꯥꯗꯣꯛꯇꯦ꯫ ꯑꯗꯨꯒ ꯑꯃꯨꯛ ꯊꯨꯅ ꯌꯥꯡꯅ ꯄꯥꯏꯁꯤꯜꯂꯛꯂꯒ ꯕꯤꯖꯣꯏꯒꯤ ꯃꯈꯣꯡꯗ ꯄꯥꯏꯗꯨꯅ ꯃꯆꯥꯊꯣꯏꯒ ꯃꯥꯒ ꯁꯦꯠꯇꯣꯛꯅꯅꯕ ꯁꯤꯜꯂꯤ꯫ ꯑꯗꯨꯕꯨ ꯕꯤꯖꯣꯏ ꯊꯧꯅꯥ ꯂꯩꯅ ꯃꯆꯥ ꯑꯗꯨꯕꯨ ꯆꯦꯖꯦꯠ ꯀꯣꯟꯁꯤꯜꯂꯤ꯫ ꯃꯆꯥꯊꯣꯏꯗꯤ ꯃꯉꯣꯟꯗ ꯆꯪꯂꯤꯕ ꯊꯣꯏꯕꯤꯒꯤ ꯊꯋꯥꯏ ꯑꯁꯤꯅ ꯄꯨꯒꯗꯕ ꯃꯈꯣꯡ ꯑꯗꯨ ꯂꯩꯃꯥꯏꯗꯒꯤ ꯇꯥꯎꯈꯠꯇꯨꯅ ꯃꯊꯛꯂꯣꯝꯗ ꯄꯥꯏꯈꯠꯂꯤ꯫ ꯃꯊꯛꯀꯤ ꯐ꯭ꯂꯣꯔ ꯑꯗꯨꯗꯁꯨ ꯔꯥꯖꯦꯁꯅ ꯂꯦꯞꯄꯗꯤ ꯉꯝꯂꯛꯇ꯭ꯔꯗꯨꯅ ꯀꯨꯝꯊꯔꯛꯂꯒ ꯂꯩꯔꯤ꯫ ꯇꯧꯔꯤꯕ ꯃꯑꯣꯡ ꯑꯁꯤ ꯑꯉꯛꯄ ꯑꯃꯗꯤ ꯑꯣꯏꯔꯤ꯫ ꯑꯗꯨꯕꯨ ꯈꯨꯄꯥꯏ ꯈꯖꯤꯛ ꯅꯥꯟꯊꯣꯛꯈꯤꯕꯗꯒꯤ ꯇꯨꯡꯗꯒꯤ ꯕꯤꯖꯣꯏꯕꯨ ꯆꯤꯡꯂꯤꯕ ꯑꯗꯨꯅ ꯈꯪꯁꯤꯡꯂꯛꯄꯗ ꯅꯥꯟꯊꯣꯛꯇꯨꯅ ꯕꯤꯖꯣꯏ ꯇꯨꯔꯤ꯫ ꯑꯗꯨꯒ ꯃꯆꯥꯊꯣꯏꯕꯨꯁꯨ ꯃꯅꯤꯡꯂꯣꯝꯗ ꯍꯟꯗꯣꯛꯇꯨꯅ ꯇꯥꯏ꯫ ꯉꯥꯏꯍꯥꯛꯇꯤ ꯃꯆꯥꯊꯣꯏ ꯃꯀꯣꯛ ꯑꯗꯨ ꯌꯩꯁꯤꯟꯕꯗꯒꯤ ꯒ꯭ꯌꯥꯟ ꯃꯥꯡꯗꯨꯅ ꯐꯛꯂꯥꯡꯗ ꯇꯥꯗꯨꯅ ꯂꯩꯔꯤ꯫ ꯐꯛꯂꯥꯡ ꯑꯗꯨꯗ ꯅꯞꯁꯤꯟꯗꯨꯅ ꯃꯗꯨ ꯎꯕꯗ ꯕꯤꯖꯣꯏ ꯀꯞꯅ ꯎꯄꯥꯏ ꯂꯩꯇꯅ ꯃꯆꯥꯗꯨꯕꯨ ꯌꯦꯡꯂꯒ ꯀꯞꯂꯛꯏ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯃꯆꯥꯊꯣꯏ ꯃꯀꯣꯛ ꯑꯗꯨ ꯅꯣꯟꯊꯔꯝꯕ ꯑꯗꯨ ꯇꯞꯅ ꯅꯣꯡꯈꯠꯂꯛꯏ꯫ ꯑꯗꯨꯒ ꯅꯣꯛꯐꯦꯠ ꯇꯧꯔꯛꯂꯒ ꯍꯧꯒꯠꯂꯛꯏ꯫ ꯁꯣꯏꯅꯥꯏꯕꯤ ꯑꯃꯒꯨꯝꯅ ꯊꯦꯛ ꯊꯦꯛꯇꯨꯅ ꯍꯧꯅ ꯅꯣꯛꯂꯒ ꯆꯠꯄ ꯍꯧꯔꯛꯄꯗ ꯎꯔꯤꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯇꯤ ꯊꯃꯣꯏ ꯀꯥꯏꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯤ꯫ ꯑꯃꯨꯛꯁꯦ ꯍꯦꯛ ꯅꯣꯡꯊꯛꯇ ꯊꯦꯛꯇꯨꯅ ꯑꯀꯣꯏꯕꯗ ꯀꯣꯏꯆꯠ ꯆꯠꯂꯤ꯫ ꯑꯗꯨꯒ ꯃꯁꯤꯗꯒꯤ ꯑꯁꯨꯝꯅ ꯑꯀꯤꯕ ꯈꯣꯟꯖꯦꯜꯗ ꯍꯥꯏꯔꯛꯏ꯫ ꯃꯆꯥꯕꯨ ꯃꯆꯥꯅꯤ ꯈꯪꯕ ꯉꯝꯗꯕ, ꯃꯆꯥꯕꯨ ꯃꯁꯛ ꯈꯪꯕ ꯉꯝꯗꯕ ꯅꯈꯣꯏ ꯃꯌꯥꯝꯒꯤ ꯃꯔꯛꯇꯒꯤ ꯉꯁꯤ ꯑꯩ ꯂꯥꯞꯅ ꯆꯠꯂꯒꯅꯤ꯫ ꯑꯗꯨꯒ ꯑꯩꯒꯤ ꯏꯇꯥ ꯑꯣꯏꯔꯤꯕꯤ ꯃꯍꯥꯛꯁꯤꯁꯨ ꯑꯩꯅ ꯄꯨꯈ꯭ꯔꯒꯅꯤ꯫ ꯅꯈꯣꯏꯒꯤ ꯐꯠꯇ꯭ꯔꯕ ꯄꯨꯛꯆꯦꯜ ꯁꯦꯡꯗꯕ ꯀꯌꯥꯁꯤꯒꯤ ꯃꯤꯠꯌꯦꯡ ꯑꯁꯤꯗ ꯏꯇꯥ ꯑꯁꯤꯕꯨ ꯑꯩꯅ ꯊꯝꯕ ꯄꯥꯝꯗꯦ꯫ ꯋꯥꯍꯩ ꯈꯔꯁꯦ ꯍꯥꯏꯔꯝꯂꯒ ꯁ꯭ꯇꯦꯌꯔ ꯑꯗꯨꯗ ꯇꯞꯅ ꯀꯥꯈꯠꯈ꯭ꯔꯤ꯫ ꯃꯍꯥꯛꯅ ꯀꯥꯈꯠꯂꯛꯄ ꯑꯗꯨ ꯃꯊꯛꯇ ꯐꯝꯗꯨꯅ ꯂꯩꯔꯤꯕ ꯁꯣꯔ ꯊꯕꯦꯠ ꯍꯣꯠꯂꯤꯕ ꯔꯥꯖꯦꯁ ꯈꯣꯡꯊꯥꯡ ꯃꯈꯣꯜ ꯑꯗꯨ ꯇꯥꯏ꯫ ꯑꯗꯨꯕꯨ ꯎꯄꯥꯏꯗꯤ ꯂꯩꯇꯕꯅꯤꯅ ꯑꯗꯨꯃꯛ ꯂꯦꯡꯗꯅ ꯐꯝꯂꯤ ꯉꯥꯊꯔꯗꯨꯅ꯫ ꯔꯥꯖꯦꯁꯀꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯇꯨꯅ ꯃꯆꯥꯊꯣꯏ ꯐꯝꯊꯔꯛꯏ꯫ ꯑꯗꯨꯒ ꯏ ꯇꯩꯔꯕ ꯃꯈꯨꯠ ꯑꯗꯨꯅ ꯔꯥꯖꯦꯁꯀꯤ ꯃꯃꯤꯠꯇꯨ ꯄꯨꯟꯁꯤꯜꯂꯤꯕ ꯑꯗꯨ ꯐꯤꯡꯒꯧ ꯑꯗꯨ ꯇꯞꯅ ꯂꯧꯊꯣꯔꯛꯏ꯫ ꯃꯇꯝ ꯑꯁꯤꯗ ꯔꯥꯖꯦꯁ ꯃꯃꯤꯠ ꯑꯗꯨ ꯌꯥꯝꯅ ꯊꯨꯞꯄꯤ꯫ ꯑꯗꯨꯕꯨ ꯎꯅꯤꯡꯕ ꯌꯦꯡꯅꯤꯡꯕ ꯀꯧꯕꯅꯤꯅ ꯃꯃꯤꯠ ꯑꯗꯨ ꯃꯌꯦꯛ ꯁꯦꯡꯗ꯭ꯔꯕꯁꯨ ꯁꯦꯡꯗꯅ ꯌꯥꯝꯅ ꯋꯥꯅ ꯌꯦꯡꯂꯛꯏ꯫ ꯃꯝꯂꯤ ꯇꯧꯕ ꯃꯩ ꯀꯨꯐꯦꯠ ꯀꯥꯐꯦꯠ ꯉꯥꯜꯂꯤꯕ ꯃꯔꯛ ꯑꯁꯤꯗ ꯃꯆꯥꯊꯣꯏꯅ ꯃꯉꯣꯟꯗ ꯃꯍꯥꯛꯀꯤ ꯍꯦꯛ ꯃꯃꯥꯡꯃꯛꯇꯗ ꯐꯝꯗꯨꯅ ꯌꯦꯡꯂꯤꯕ ꯑꯗꯨ ꯎꯔꯤ꯫ ꯃꯁꯦꯡ ꯃꯔꯥꯡ ꯑꯣꯏꯅ ꯎꯔꯤꯕ ꯃꯃꯤꯠ ꯑꯁꯤꯅꯗꯤ ꯃꯆꯥꯊꯣꯏꯒꯤ ꯁꯛꯐꯝ ꯑꯣꯏꯅ ꯎꯔꯤ꯫ ꯑꯗꯨꯗ ꯔꯥꯖꯦꯁꯇꯨ ꯀꯞꯂꯛꯏ꯫ ꯏꯆꯥꯊꯣꯏꯕꯤ! ꯃꯆꯥꯊꯣꯏꯕꯨ ꯇꯥꯕꯗ ꯍꯧꯅ ꯅꯣꯛꯂꯤ꯫ ꯑꯗꯨꯕꯨ ꯔꯥꯖꯦꯁꯅꯤ ꯇꯦꯡꯊꯥꯕꯗꯨ ꯂꯦꯞꯇꯦ꯫ ꯏꯆꯥꯊꯣꯏꯕꯤ, ꯅꯪ ꯕꯕꯥꯕꯨ ꯋꯥꯔꯧꯔꯤꯕ꯭ꯔꯣ ꯍꯧꯖꯤꯛꯁꯨ? ꯀꯅꯥꯒꯤ ꯕꯕꯥ? ꯍꯥ? ꯑꯩꯒꯤ ꯕꯕꯥꯒꯤ ꯀꯅꯥ? ꯑꯩꯒꯤ ꯕꯕꯥ ꯂꯩꯇꯦ꯫ ꯏꯆꯥꯅ ꯉꯁꯤꯁꯨ ꯋꯥꯔꯧꯗꯨꯅ ꯂꯩꯔꯤ ꯍꯥꯏꯕ ꯑꯩ ꯈꯪꯏ꯫ ꯂꯥꯛꯑꯣ, ꯕꯕꯥꯒꯤ ꯊꯋꯥꯏꯁꯤꯁꯨ ꯅꯪꯅ ꯄꯦꯟꯒꯗꯕ ꯑꯣꯏꯔꯕꯗꯤ ꯂꯧꯔꯨꯁꯦ꯫ ꯅꯆꯥ ꯅꯠꯇꯦ ꯈꯪꯂꯛꯄꯗ ꯅꯪꯅ ꯇꯧꯈꯤꯕ ꯅꯑꯣꯡ ꯅꯇꯧ ꯑꯩꯕꯨ ꯃꯤ ꯑꯣꯏꯅ ꯈꯟꯈꯤꯗꯕ ꯍꯧꯖꯤꯛꯅ ꯑꯋꯥꯕ ꯇꯥꯔꯛꯄ ꯃꯇꯝ ꯑꯁꯤꯗ ꯅꯍꯥꯛꯀꯤ ꯊꯋꯥꯏ ꯀꯜꯂꯣ ꯍꯥꯏꯕꯗꯨꯗꯤ ꯀꯅꯥꯅꯁꯨ ꯌꯥꯔꯣꯏ꯫ ꯂꯥꯛꯑꯣ, ꯑꯩꯒꯤ ꯊꯋꯥꯏꯁꯤꯁꯨ ꯂꯧꯔꯣ ꯏꯆꯥꯊꯣꯏꯕꯤ꯫ ꯅꯪꯅ ꯄꯦꯜꯂꯅꯤ ꯍꯥꯏꯔꯗꯤ ꯕꯕꯥꯒꯤ ꯊꯋꯥꯏꯁꯤ ꯂꯧꯔꯨꯁꯦ, ꯂꯧꯔꯣ꯫ ꯂꯧꯔꯣꯏ꯫ ꯑꯩ ꯅꯪꯒꯤ ꯊꯋꯥꯏ ꯂꯧꯔꯣꯏ꯫ ꯂꯥꯛꯅꯈꯤꯅꯤ, ꯋꯥꯍꯟꯈꯤꯅꯤ ꯑꯩꯅ ꯄꯦꯟꯗ꯭ꯔꯤ ꯐꯥꯎꯕ꯫ ꯔꯥꯖꯦꯁ ꯎꯄꯥꯏ ꯂꯩꯇ꯭ꯔꯤ, ꯇꯨꯃꯤꯟꯅ ꯀꯞꯇꯨꯅ ꯂꯩꯔꯤ꯫ ꯑꯗꯨꯕꯨ ꯃꯈꯣꯏꯒꯤ ꯋꯥꯔꯤ ꯑꯁꯤ ꯇꯥꯔꯛꯄꯗ ꯕꯤꯖꯣꯏ ꯍꯥꯟꯅ ꯆꯤꯡꯅꯔꯝꯕ ꯑꯗꯨ ꯑꯃꯨꯛꯀ ꯍꯦꯟꯅ ꯆꯤꯡꯅꯔꯛꯏ꯫ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯌꯥꯝꯅ ꯉꯛꯆꯥꯟꯅꯅ ꯁꯨꯔꯃꯥꯗ ꯌꯦꯡꯂꯛꯏ꯫ ꯁꯨꯔꯃꯥꯂꯥꯁꯨ ꯃꯃꯥꯏ ꯃꯃꯤꯠꯇꯨ ꯂꯣꯏꯅ ꯀꯥꯏꯔꯤꯕꯅꯤ꯫ ꯑꯗꯨꯒ ꯏꯁꯨ ꯂꯣꯏꯃꯛ ꯇꯩꯔꯤꯕꯅꯤ꯫
Mahakso upay leita kapla duna leiribani ngasay makai leimaida taduna. Bijoy gi miyek adu mahakso khangladuna wadi karimata haidi. Matam asida bijoy na singnaramba pumba adu sumle haibadu mahakso khangjarekli. Chahi kya sangna machane khana yokjerakpa machathoi mahakki macha oirangdri. Rajesh ki imungda leiramba haujina sikrabi. Thoibi haibadu mahakki machani khanglakpa matamda bijoy adugi matik thamoi kaiba haibadu oiri. Mahakna hanna mafam asida lakpa matamda ka aduda sangluba matamda thengnarakhiba potlam kaya urakpa thoibigi photo kaya haujiktada mamita sangsang uraktuna kaplakli. Aduga amaromda macha thoibiga punsi asi wana hilelakhiba adusu ningsinglai. Bijoy wakhal ani asigi langdaida leptuna leibaga chapmanari. Saudraba nakonba phangaudraba thoibigi minungsi adugi damak Bijoy makol thokna kablakli. Mahaki asigamba thamoi sonthaba matam asida machathoi mathaktagi songtharai. Aduga Bijoy gi mamangda pakthaраklaga asumna amuk hairai. Baba Bijoy khumpham ama phau khangdaba makhai kaple. Aduga machathoi so thoibigi khonjalda asumna hairai. Baba Ipabu nasana hekligai matamda Khangjaba ngamhaudre. Ipagi minungsit machet amapau phangkidaba aise. Babagi minungsido kanamatada pibasu yaroi. Bijoy mahaki wari asigi nungi atra khangi. Thoibibu mahakna yokjaba phangdrabanina machathoi so mahakna yokpa yaroi haibagi uhaini. Matam asida Bijoy apokpa natrabaso machathoigi minungsi aduna thumatpa hemankhibadagi Kamlamba adu tamna pharakli. Aduga mapi adusu taithoksaduna machathoida yinglai. Machathoidi wakal amada nokmi ningang phamduna masado hairi yingduna leiribani. Bijoy tapna haugalai aduga sitlaga ukhong amada phamna ngatharaga asumna hairai. Ipagi thoibi nang babadadi adumna haigano. Ichabakni khana aina yokcharabi ase abuk aigi ipamdagi puge haida khangano. Machathoi hauna hana kana noglai. Aduga Bijoy su masa asida haijaba yaba haijarai. Adubu yaba kauba leitana machathoi asina yamna penjana khana dolakpa asidadi Bijoy khongpham semduna machathoi da chungsilai. Aduga sukon konsilaga asumna lawbai kaiboy hairai. Icha oirabaso ngasidi taibang miga aikhoiga samnadre. Aduna mafam asidagi nang lapna chatkro. Natrabadi aina nangbo hena awaba piduna noroki kompatalda chingthagani nangbo. Wai ase hairakpadadi machathoi maihobo makhai sauraktuna khubi khojel aduna Bijoy gi puksepta kholai. Aduga maya aduna so lengjumda pamomda chiglai. Phibam asida beoriso haugaltuna chinsilaklaga mahakna purakpa ibodoba khangbagi phurit masu aduna Maduda machathoi akiba khonjel amada hauna law khongduna kablakli. Aduga mamittakisu musinmuba nang lawba I chentherai. Tanja se lawduda latagi koi paiduna mafam asida lairamba adu thonglomda thuna yangna paithokri. Asumna yamna thuna paithoraktuna Bijoy gi yum yorakladuna latagi haksangda phat changki. Aduga latana mit pangthorakpa matamdadi mahakki hek mamangda toma thongaksai adu paiduna leptuna leiramba adu khangpre khangi. Wadi amada ngangnadana leiba aduda toman asumna hanglai. Nang kanano yum sida kaidorido? Ai latani. Lata haidi Bijoy gi nupi sumati gi mama nibidi. Hausing mafam asida kaidoriba? Ha, tamo Bijoy di kai chakrage. Tamo Bijoy aswaida leiramgani. Asi haiduna ku yengengi. Tomalna hayo nang mafam asida kaidormino. Sengna hayo natradi na thawaido mangani. Ai Bijoy gi mating panglambani. Wai se haina latagi sakti adu tomal gi matungda machin tumba thang adu paisilai. Adubu tomaladi latagi miyengna ing wangang sangang asi singnaraduna amukaso hangai. Megi mating pangbo amathingda masasu yumda leitaba asida kaidobagi bu sanarmino. Nangda halagi. Asi haiduna tomal chaitup adu hairai.
Adubu tungdagi paisilakliba thang adu Tomalna sahum phangbadagi yamna thuna thaidoktuna latagi maikaida oina paisilaktuna thang aduna latagi oithangba mathabakta chapchani yungkri Tomal yamna ngakna yingduna leiringai yum asigi akoibada akiba phangna tamna lai kayana but kayana yana khada no khena pairiba adugi sahum amadi makhol tarai aduga ngahak leiraga thongnau kaya adu mathong maram khangdana paisilaklaga amuba thawai kaya duda latagi haksangda paithok pasing maning mamang khangdana phawdok phawjin tawrai aduga latastu madugi jana adu khangli ngehak asamda awaba du khangnamlaga latagi thawaisu haksang asidagi paithoktuna thawai yaudraba haksang oina taduna leikri khudak asida Tomal yum asidagi senthoraktuna thangnaba yumgi mising hawdokli leikai takli aduga asiba asigi langla langjin adu thidoktuna leiri somdana Bijoy amadi Boris na machanupi adubu kana konsinduna mangonda changliba phatraba thawai asi chatkinaba tawri marak asida Surmala so mabungna sitlaga changsilaktuna MACHATHOIGI makhungda paiduna yali makhung adu hek pairuba matamda Surmala wakal amada fat tawkri aduga haukiba matam amagin wari adu ningsinglai matam adu thoibina siramdagi phamungda taduna lairingai matamni ima haune kayagi sabo aina kaigumba sekrade baba se aibu nungsirakadra IBEMA adumaina hainusi haideba baba de haujiso nangbo dum nungsirisidi nangbo nungsibagini nangna saningbata chahaliba nangi apamba khuding thamlisi baka sida aduga hanadi sumaina amukta tawdri kaigina mama Surmala ngihakri tumina lay aduga wahi atopana mo semdorai yarese wayam nangangbase wabani ngihak pothasi chathoi aidi adum pothari sidi ado kedoragi hayuse aina sigradi baba se yamna warau to male hai adumaina haiganomi asamna Surmarana chejarabaso thoibigi minok ado achama minokti oikhidi asinani hojik asidi awaba kaya pirakliba phanglakliba ase madubu ningsinglubada Surmala khangba ngamlaktri mathakta Rajesh sirabasu yare haiduna ningaidana phomduna leiri mamita MACHATHOIBI adubu uraduna sirabasu yare matagum omon tongna nokna leiri adubu Bijoyna kana masa asibu konsinduna mahaki leijaba pangal thoibigi thawai paithokhinaba honarakpana hojikti thoibigi musinmuba thawai adu MACHATHOIBigi manglomda tamna thorakli madu ubada Bijoy hena kana laurai thoibigi maming palla duna mafam asi thadoktuna chitkinaba tawri kaina thangda thawai asi phat paithokhiba matamdadi MACHATHOIBI adu padrak takri aduga Bijoyna ningthijana pambiduna famli thoibigi thawai asida adubu thoibigi thawai asina sakna law khongduna koi paiduna leiri adubu Surmala amadi Rajesh madu akiba thoina phauda yingduna leiri Boris mahana pairiba murti macha adu thoibina uba phangnaba maongda makhut adu thangatuna utli maduda thoibi hena khangbangam laktraduna mafam asimaktada pungsai saiduna mangkhri mikup asida ngasai makai mai khaplamba adu su phakri aduga mathakta leiriba Rajesh tu tamna kumtharaktuna stair aduda kumtharai Surmalagi manakta sanglai aduga Surmalasu singatpiduna mangonda ngathaduna phamhalli aduga makhoi animak Bijoyda yingli Bijoy amadi Boris MACHATHOIga punna phaminari MACHATHOIdi gyan tadribani adubu tapna gyan lakpada masado anaba chaina yamna pharakpadagi asumna hanglai baba yamnai kaidorino baba so yamna thoe masana gyan lakpa asida Bijoydi momonno tuna lejai masa aduda asumna so mahirei baba kashi tawdi se baba konbige Bijoy masa si kole aduga managanda nandaraduna anaba phanaba thimbiri aduga MACHATHOIdi anabagi chaina asini yamna kapli makhogi matau aduda Rajesh asumna hairei tamo Bijoy khombadi khomdri
ꯑꯗꯨꯕꯨ ꯔꯥꯖꯦꯁꯇꯗꯤ ꯌꯦꯡꯂꯛꯏ꯫ ꯇꯥꯃꯣ, ꯑꯩꯅ ꯃꯇꯝ ꯀꯨꯏꯔꯕꯒꯤ ꯃꯃꯥꯡꯗꯒꯤ ꯐꯣꯝꯗꯨꯅ ꯂꯥꯛꯄ ꯋꯥꯔꯤ ꯉꯁꯤꯗꯤ ꯅꯅꯥꯎꯅ ꯇꯝꯂꯒꯦ, ꯅꯅꯥꯎꯕꯨ ꯂꯥꯟꯅ ꯂꯧꯕꯤꯒꯅꯨ꯫ ꯑꯩꯁꯨ ꯈꯪꯉꯤ꯫ ꯇꯥꯃꯣꯅ ꯈꯪꯂꯤꯕꯗꯨꯗꯤ ꯈꯖꯤꯛ ꯈꯛꯇꯅꯤ꯫ ꯀꯝꯗꯧꯅ? ꯇꯥꯃꯣꯅ ꯈꯪꯂꯤꯕꯁꯦ ꯃꯆꯥꯊꯣꯏ ꯇꯥꯃꯣꯒꯤ ꯃꯆꯥ ꯅꯠꯇꯦ, ꯑꯗꯨꯒ ꯊꯣꯏꯕꯤꯅ ꯏꯁꯥꯅ ꯍꯥꯏꯕꯁꯤ ꯈꯛ ꯅꯠꯇ꯭ꯔꯥ? ꯕꯤꯖꯣꯏ ꯀꯔꯤꯃꯇ ꯈꯪꯗꯦ ꯌꯦꯡꯕꯗꯃꯛ ꯌꯦꯡꯉꯛꯏ꯫ ꯃꯗꯨ ꯈꯛꯇ ꯂꯣꯏꯕ ꯅꯠꯇꯦ ꯋꯥꯔꯤꯁꯤ ꯇꯥꯃꯣ꯫ ꯃꯇꯧ ꯀꯔꯝꯅ ꯏꯆꯥꯒ ꯇꯥꯃꯣꯒꯤ ꯃꯆꯥꯒ ꯑꯣꯟꯅꯈꯤꯕꯅꯣ, ꯑꯗꯨꯒ ꯑꯩꯅ ꯀꯝꯗꯧꯅ ꯈꯪꯂꯛꯄꯅꯣ ꯍꯥꯏꯕꯗꯣ ꯔꯥꯖꯦꯁꯇ ꯑꯃꯠꯇ ꯆꯤꯊꯗꯅ ꯂꯤꯔꯤ꯫ ꯕꯣꯔꯤꯁꯁꯨ ꯋꯥꯔꯤ ꯑꯗꯨ ꯇꯥꯔꯒ ꯈꯪꯂꯤ, ꯑꯗꯨꯕꯨ ꯔꯥꯖꯦꯁꯀꯤ ꯈꯪꯉꯝꯗ꯭ꯔꯕ ꯊꯃꯣꯏꯒꯤ ꯄꯥꯎꯗꯝ ꯑꯗꯨꯗꯤ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯤ꯫ ꯔꯥꯖꯦꯁ ꯑꯃꯨꯛ ꯃꯈꯥ ꯇꯥꯔꯛꯏ꯫ ꯑꯩꯅ ꯀꯌꯥꯗ ꯃꯤꯔꯥꯏꯔꯨꯔꯕ ꯏꯆꯥꯗꯣ ꯄꯨꯝꯅꯃꯛ ꯉꯁꯤ ꯐꯪꯂꯤꯕ ꯃꯩꯁꯥꯛ ꯑꯁꯤ ꯐꯪꯂꯤꯕꯅꯤ꯫ ꯅꯅꯥꯎꯅꯨꯄꯤ ꯑꯁꯤꯅꯗꯤ ꯌꯥꯖꯈꯤꯗꯕꯅꯤ ꯃꯇꯝ ꯑꯗꯨꯗ, ꯑꯗꯨꯕꯨ ꯑꯩꯅ ꯅꯨꯄꯥꯅꯤ ꯉꯝꯃꯤ ꯃꯇꯥꯒꯨꯝ ꯀꯔꯤꯁꯨ ꯈꯪꯖꯗ꯭ꯔꯤꯕ ꯏꯆꯥ ꯑꯗꯨ ꯇꯧꯍꯩꯗꯕ ꯀꯌꯥ ꯃꯄꯥ ꯑꯃ ꯑꯣꯏꯕꯒꯤ ꯃꯤꯅꯨꯡꯁꯤ ꯃꯆꯦꯠ ꯑꯃ ꯐꯥꯎꯕ ꯄꯤꯕꯤꯈꯤꯗꯕ, ꯑꯗꯨꯒꯤ ꯃꯍꯩꯅꯅꯤ ꯉꯁꯤ ꯑꯩꯅ ꯀꯞꯅ ꯀꯞꯅ ꯂꯦꯜꯂꯤꯕꯁꯦ꯫ ꯂꯥꯟꯁꯨ ꯂꯥꯜꯂꯅꯤ꯫ ꯁꯨꯔꯃꯂꯥꯁꯨ ꯃꯆꯥꯊꯣꯏꯗ ꯌꯥꯝꯅ ꯄꯦꯟꯖꯗꯅ ꯌꯦꯡꯂꯛꯄꯅꯤ꯫ ꯑꯁꯦꯡꯕ ꯃꯆꯥ ꯑꯁꯤꯕꯨ ꯃꯤꯀꯨꯞ ꯑꯃꯇꯪ ꯑꯣꯏꯔꯕꯁꯨ ꯄꯝꯅꯤꯡꯂꯤ, ꯈꯣꯝꯂꯥꯡ ꯅꯃꯟ ꯈꯖꯤꯛꯇꯪ ꯑꯣꯏꯔꯕꯁꯨ ꯏꯅꯤꯡꯂꯤ, ꯑꯗꯨꯕꯨ ꯍꯥꯏꯕꯗꯤ ꯉꯝꯗ ꯌꯦꯡꯗꯨꯅ ꯂꯩꯔꯤꯕ ꯃꯤꯠꯌꯦꯡ ꯑꯗꯨ ꯕꯤꯖꯣꯏꯅ ꯈꯪꯂꯗꯨꯅ ꯃꯆꯥ ꯑꯗꯨꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ ꯃꯆꯥꯊꯣꯏꯕꯤ, ꯏꯆꯥꯕꯨ ꯌꯥꯝꯅ ꯅꯥꯔꯕꯣ? ꯃꯆꯥꯊꯣꯏꯕꯤ ꯕꯤꯖꯣꯏꯗ ꯌꯦꯡꯂꯛꯑꯦ, ꯑꯗꯨꯒ ꯅꯥꯏ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ ꯃꯉꯛ ꯑꯗꯨ ꯅꯣꯝꯃꯤ꯫ ꯕꯕꯥ ꯈꯛꯇ ꯅꯪꯒꯤ ꯑꯅꯥꯕꯗꯣ ꯐꯍꯟꯕ ꯉꯝꯗ꯭ꯔꯤ, ꯅꯪ ꯃꯃꯥꯗ ꯌꯦꯡꯍꯟꯒꯦꯔꯥ? ꯋꯥꯍꯩ ꯑꯁꯤ ꯇꯥꯕꯗ ꯕꯣꯔꯤꯁꯁꯨ ꯔꯥꯖꯦꯁ ꯑꯃꯗꯤ ꯁꯨꯔꯃꯂꯥ ꯃꯈꯣꯏ ꯑꯍꯨꯝꯃꯛ ꯄꯨꯟꯅ ꯌꯥꯝꯅ ꯉꯛꯅ ꯌꯦꯡꯂꯛꯏ, ꯑꯗꯨꯒ ꯇꯤꯉꯛ ꯇꯤꯉꯛ ꯃꯆꯥꯊꯣꯏꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ ꯃꯃꯥ ꯍꯥꯏꯕ, ꯕꯕꯥ ꯀꯗꯥꯏꯅꯣ ꯃꯃꯥꯗꯤ? ꯇꯨ, ꯑꯁꯤꯗ ꯐꯝꯂꯤꯁꯦ ꯅꯪꯒꯤ ꯃꯃꯥꯅꯤ꯫ ꯅꯍꯥꯟꯒ ꯑꯩꯅ ꯆꯆꯥꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯖꯤꯟꯅꯕꯅꯤ꯫ ꯃꯆꯥꯊꯣꯏ ꯁꯨꯔꯃꯂꯥꯗ ꯐꯠ ꯌꯦꯡꯉꯤ, ꯑꯗꯨꯒ ꯑꯃꯨꯛ ꯕꯤꯖꯣꯏꯗ ꯌꯦꯡꯉꯛꯏ, ꯑꯗꯨꯕꯨ ꯕꯤꯖꯣꯏꯗ ꯆꯦꯆꯦꯠ ꯀꯣꯟꯁꯤꯜꯂꯛꯏ, ꯑꯗꯨꯒ ꯑꯁꯨꯝꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ꯫ ꯕꯕꯥ, ꯑꯩꯒꯤꯗꯤ ꯕꯕꯥ ꯈꯛꯅꯤ, ꯑꯇꯣꯞꯄ ꯀꯅꯥꯝ ꯄꯥꯝꯗꯤꯌꯦ꯫ ꯑꯗꯨꯕꯨ ꯕꯤꯖꯣꯏ ꯃꯆꯥꯗꯨ ꯃꯊꯥꯗꯒꯤ ꯁꯠꯇꯣꯛꯇꯨꯅ ꯁꯨꯔꯃꯂꯥꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯏ꯫ ꯁꯨꯔꯃꯂꯥ ꯔꯥꯖꯦꯁꯀꯁꯨ ꯉꯛꯅ ꯌꯦꯡꯂꯛꯏ꯫ ꯏꯆꯦ, ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯂꯩꯔꯣ, ꯕꯕꯥꯅꯤ ꯁꯤꯅ꯫ ꯑꯩꯅ ꯅꯍꯥꯟ ꯃꯈꯩ ꯀꯀꯥꯅꯦꯅ ꯍꯥꯏꯕꯗꯣ ꯅꯪꯒꯤ ꯕꯕꯥ ꯑꯁꯦꯡꯕꯅꯤ, ꯑꯩꯗꯤ ꯅꯪꯒꯤ ꯕꯕꯥ ꯑꯁꯦꯡꯕ ꯅꯠꯇꯤꯌꯦ꯫ ꯃꯆꯥꯊꯣꯏ ꯀꯞꯂꯛꯂꯦ, ꯑꯗꯨꯕꯨ ꯕꯤꯖꯣꯏ ꯅꯝꯗꯅ ꯃꯆꯥꯊꯣꯏꯕꯤꯗꯨ ꯁꯨꯔꯃꯂꯥꯗ ꯁꯤꯟꯅꯔꯤ꯫ ꯃꯈꯣꯏ ꯑꯇꯩꯗꯤ ꯀꯔꯤꯁꯨ ꯍꯥꯏꯕ ꯉꯝꯗ꯭ꯔꯤ꯫ ꯕꯤꯖꯣꯏ ꯌꯥꯝꯅ ꯋꯥꯅ ꯃꯈꯣꯡ ꯑꯗꯨ ꯁꯦꯛꯂꯤ ꯁꯦꯛꯂꯤ ꯍꯧꯒꯠꯂꯛꯏ, ꯑꯗꯨꯒ ꯌꯨꯝ ꯑꯁꯤꯗꯒꯤ ꯊꯣꯔꯛꯅꯕ ꯇꯧꯏ꯫ ꯕꯣꯔꯤꯁꯁꯨ ꯍꯧꯒꯠꯂꯛꯇꯨꯅ ꯃꯍꯥꯛꯀꯤ ꯃꯇꯦꯡ ꯄꯥꯡꯉꯤ꯫ ꯊꯣꯡꯖꯤꯟ ꯃꯄꯥꯟꯗ ꯂꯦꯞꯇꯨꯅ ꯑꯁꯨꯝꯅ ꯕꯤꯖꯣꯏꯗ ꯍꯥꯏꯔꯛꯏ꯫ ꯔꯥꯖꯦꯁ, ꯃꯆꯥꯊꯣꯏꯕꯤꯁꯦ ꯂꯨꯅ ꯇꯧꯕꯤꯌꯨꯀꯣ꯫ ꯕꯣꯔꯤꯁ ꯕꯤꯖꯣꯏꯕꯨ ꯁꯝꯂꯗꯨꯅ ꯌꯨꯝ ꯑꯁꯤꯗꯒꯤ ꯊꯣꯔꯛꯂꯤ꯫ ꯃꯍꯥꯛꯅ ꯑꯦꯝꯕꯨꯂꯦꯟꯁ ꯀꯧꯁꯤ ꯍꯥꯏꯕꯁꯨ ꯕꯤꯖꯣꯏꯅ ꯌꯥꯗ꯭ꯔꯗꯨꯅ ꯕꯤꯖꯣꯏ ꯃꯊꯟꯇ ꯆꯠꯈ꯭ꯔꯒꯦ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ ꯁꯦꯛꯂꯤ ꯁꯦꯛꯂꯤ ꯆꯠꯈ꯭ꯔꯤ꯫ ꯕꯣꯔꯤꯁ ꯎꯄꯥꯏ ꯂꯩꯇ ꯌꯦꯡꯗꯨꯅ ꯂꯩꯍꯧꯏ, ꯑꯗꯨꯒ ꯏꯃꯨꯡꯒꯤ ꯀꯥ ꯑꯁꯤꯗꯅ ꯁꯨꯔꯃꯂꯥ ꯃꯆꯥꯊꯣꯏꯕꯨ ꯀꯣꯟꯗꯨꯅ ꯀꯞꯂꯤ, ꯃꯆꯥꯊꯣꯏꯕꯨꯅ ꯕꯤꯖꯣꯏꯕꯨ ꯀꯣꯟꯗꯨꯅ ꯀꯞꯂꯤ꯫ ꯕꯣꯔꯤꯁꯁꯨ ꯑꯃꯨꯛ ꯆꯪꯂꯛꯇꯨꯅ ꯑꯦꯝꯕꯨꯂꯦꯟꯁ ꯀꯧꯅꯕ ꯁꯦꯝ ꯁꯥꯔꯤ꯫ ꯂꯩꯀꯥꯏꯒꯤ ꯃꯤ ꯄꯨꯝꯕ ꯇꯥꯛꯇꯨꯅ ꯑꯦꯝꯕꯨꯂꯦꯟꯁ ꯀꯧꯔꯕ ꯃꯇꯨꯡꯗ ꯍꯣꯁꯄꯤꯇꯥꯂꯥꯏꯖ ꯇꯧꯔꯤ ꯃꯈꯣꯏ ꯃꯔꯤꯃꯛ꯫ ꯕꯤꯖꯣꯏꯗꯤ ꯃꯊꯋꯥꯏ ꯆꯥꯛꯅ ꯃꯆꯥ ꯑꯗꯨꯕꯨ ꯁꯤꯟꯅꯔꯝꯂꯕ ꯃꯇꯨꯡꯗ ꯃꯈꯣꯟꯗꯤ ꯊꯣꯛꯇ ꯀꯞꯅ ꯀꯞꯅ ꯂꯥꯛꯄꯗ ꯌꯨꯝꯗꯤ ꯌꯧꯔꯤ꯫ ꯌꯨꯝꯗꯁꯨ ꯑꯆꯧꯕ ꯏꯔꯥꯡ ꯑꯃ ꯊꯣꯛꯂꯝꯕ ꯑꯗꯨ ꯃꯍꯥꯛꯁꯨ ꯌꯥꯎꯅ ꯂꯣꯏꯁꯤꯜꯂꯤ, ꯂꯣꯏꯅꯅ ꯃꯍꯥꯛꯄꯨꯁꯨ ꯇꯔꯃꯤꯅꯦꯠ ꯆꯠꯊꯔꯤ꯫ ꯑꯁꯨꯝꯅ ꯉꯁꯤꯒꯤ ꯅꯨꯃꯤꯠꯁꯤꯃꯗꯤ ꯍꯧꯈ꯭ꯔꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯔꯥꯖꯦꯁ ꯑꯃꯗꯤ ꯁꯨꯔꯃꯂꯥ ꯅꯧꯅ ꯐꯪꯖꯔꯤꯕ ꯃꯆꯥ ꯑꯁꯤꯕꯨ ꯌꯦꯡꯗꯨꯅ ꯍꯔꯥꯎꯖꯔꯤ꯫ ꯑꯆꯥ ꯑꯊꯛ ꯀꯌꯥ ꯄꯤꯖꯗꯨꯅ ꯇꯣꯃꯥꯜꯅ, ꯇꯥꯃꯣꯁꯨ ꯌꯥꯝꯅ ꯂꯥꯟꯅ ꯈꯟꯕꯤꯔꯝꯃꯅꯤ ꯅꯅꯥꯎꯁꯦ꯫ ꯅꯅꯥꯎꯅ ꯊꯕꯛ ꯆꯤꯟꯃꯟꯕꯅ ꯇꯥꯃꯣꯕꯨ ꯌꯦꯡꯁꯤꯟꯖꯕꯁꯨ ꯉꯝꯗꯦ꯫ ꯑꯗꯣ ꯇꯥꯃꯣꯅ ꯌꯨꯝꯁꯦ ꯊꯥꯗꯣꯛꯄ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯔꯁꯨ ꯇꯨꯝꯕꯗꯤ ꯑꯩꯒ ꯇꯨꯝꯁꯤ꯫ ꯁꯤꯗ ꯅꯇꯣꯝꯇ ꯂꯩꯕꯁꯦ ꯑꯩ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯛꯇ꯭ꯔꯦ꯫ ꯇꯣꯃꯥꯜ, ꯀꯩꯁꯨ ꯈꯟꯗꯦꯗ ꯑꯩꯒꯤꯗꯤ ꯑꯩꯒꯤ ꯏꯆꯥꯗꯣ ꯃꯐꯝ ꯑꯁꯤꯗ ꯑꯩꯅ ꯂꯩꯔꯗꯤ ꯃꯍꯥꯛꯁꯨ ꯂꯩꯔꯤ ꯈꯟꯅ ꯅꯨꯡꯉꯥꯏꯅ ꯂꯩꯒꯗꯣꯏꯅꯤ꯫
ꯑꯗꯨꯅ ꯑꯩ ꯁꯤꯗ ꯁꯨꯝ ꯂꯩꯒꯦꯗ ꯑꯗꯣ ꯇꯥꯃꯣ ꯂꯇꯥꯗꯣ ꯀꯃꯥꯏꯅ ꯇꯧꯔꯒ ꯂꯣꯏꯅꯔꯝꯃꯤꯅꯣ ꯁꯤꯗ ꯋꯥꯔꯤꯗꯤ ꯌꯥꯝꯅ ꯁꯥꯡꯈ꯭ꯔꯦꯗ ꯅꯇꯩꯃꯒ ꯇꯤꯟꯅꯔꯝꯕꯅꯤ ꯑꯩꯒꯤ ꯃꯇꯦꯡ ꯄꯥꯡꯅꯤ ꯌꯨꯝ ꯑꯁꯤꯗ ꯑꯅꯝ ꯑꯍꯥ ꯆꯨꯕ ꯇꯥꯟꯊꯣꯛꯄꯤꯒꯅꯤꯅ ꯂꯥꯛꯈꯤꯕꯅꯤ ꯑꯁ ꯍꯔꯦ ꯍꯔꯦ ꯊꯋꯥꯏ ꯃꯥꯡꯉꯝꯅꯤꯗ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩ ꯊꯣꯡꯒꯥꯜꯗ ꯉꯔꯥꯡ ꯑꯍꯤꯡ ꯂꯥꯛꯑꯝꯕ ꯄꯨꯂꯤꯁ ꯑꯗꯨ ꯑꯃꯨꯛ ꯂꯥꯛꯏ ꯃꯈꯣꯏ ꯄꯨꯟꯅ ꯐꯝꯃꯤꯟꯅꯗꯨꯅ ꯋꯥꯍꯪ ꯄꯥꯍꯪ ꯇꯧꯔꯤ ꯑꯗꯨꯕꯨ ꯋꯥꯍꯪ ꯄꯥꯍꯪ ꯇꯧꯔꯤꯉꯩ ꯃꯤꯀꯨꯞꯇ ꯕꯤꯖꯣꯏ ꯃꯅꯥꯀꯣꯡ ꯑꯗꯨ ꯀꯔꯤꯒꯨꯝꯕ ꯑꯃ ꯇꯥꯔꯛꯄꯗꯒꯤ ꯃꯁꯥ ꯑꯗꯨ ꯀꯣꯏꯂꯩ ꯂꯩꯗꯨꯅ ꯌꯦꯡꯉꯤ ꯃꯌꯥꯝꯗꯨꯅ ꯀꯩꯗꯧꯔꯦ ꯍꯪꯕꯁꯨ ꯁꯨꯈꯨꯝ ꯈꯨꯝꯂꯛꯇ꯭ꯔꯤ ꯕꯤꯖꯣꯏ ꯍꯦꯟꯅ ꯂꯥꯡꯇꯛꯅꯕꯗꯒꯤ ꯁꯦꯛꯂꯤ ꯃꯐꯝ ꯑꯁꯤꯗꯒꯤ ꯊꯣꯛꯂꯛꯏ ꯊꯣꯡꯒꯥꯜꯂꯣꯝꯗ ꯂꯩꯔꯝꯃꯤꯕ ꯃꯌꯥꯝ ꯑꯗꯨꯁꯨ ꯀꯩꯗꯧꯔꯒꯦ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯉꯛꯅ ꯏꯟꯅꯔꯛꯏ ꯑꯗꯨꯕꯨ ꯑꯔꯥꯞꯄꯗ ꯃꯆꯥꯊꯣꯏꯕꯤꯅ ꯊꯣꯡꯒꯥꯜ ꯑꯗꯨꯗ ꯃꯄꯥꯕꯨ ꯀꯧꯔꯗꯨꯅ ꯆꯦꯟꯁꯤꯜꯂꯛꯄꯗꯨ ꯎꯕꯗ ꯕꯤꯖꯣꯏ ꯈꯨꯗ ꯀꯨꯜꯂꯒ ꯃꯈꯨꯠꯇꯨ ꯇꯤꯡꯊꯣꯛꯇꯨꯅ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯅ ꯀꯞꯅ ꯃꯆꯥ ꯑꯗꯨꯒꯤ ꯃꯥꯏꯀꯩꯗ ꯂꯩꯔꯤ ꯃꯆꯥꯊꯣꯏꯕꯤꯁꯨ ꯌꯥꯝꯅ ꯍꯔꯥꯎꯅ ꯆꯦꯟꯁꯤꯜꯂꯛꯏ ꯑꯗꯨꯒ ꯃꯄꯥꯕꯨꯡꯕꯨ ꯀꯣꯟꯗꯨꯅ ꯌꯥꯝꯅ ꯀꯞꯂꯤ ꯏꯆꯥꯊꯣꯏꯕꯤ ꯅꯪ ꯕꯕꯥꯕꯨ ꯅꯤꯡꯁꯤꯡꯂꯛꯄ꯭ꯔꯥ ꯕꯕꯥꯗꯤ ꯅꯪ ꯌꯥꯎꯗꯅ ꯑꯍꯤꯡ ꯇꯨꯝꯕ ꯌꯥꯗꯦꯅꯦ ꯏꯆꯥꯊꯣꯏ ꯕꯕꯥ ꯑꯩꯁꯨ ꯕꯕꯥ ꯌꯥꯎꯗꯅ ꯇꯨꯝꯕ ꯌꯥꯗꯦ ꯑꯩ ꯕꯕꯥꯒꯤ ꯅꯥꯛꯇ ꯑꯗꯨꯝ ꯂꯩꯗꯣꯏꯅꯦ ꯕꯕꯥ ꯍꯥ ꯀꯩ ꯍꯥꯏꯕ ꯑꯁꯤ ꯍꯥꯏꯗꯨꯅ ꯌꯦꯡꯊꯣꯔꯛꯄꯗꯗꯤ ꯔꯥꯖꯦꯁ ꯑꯃꯗꯤ ꯁꯨꯔꯃꯂꯥ ꯅꯣꯛꯃꯤ ꯇꯧꯗꯨꯅ ꯂꯩꯔꯝꯃꯤ ꯃꯅꯥꯛꯇ ꯈꯔ ꯆꯪꯁꯤꯜꯂꯛꯇꯨꯅ ꯑꯁꯨꯝꯅ ꯔꯥꯖꯦꯁꯅ ꯍꯥꯏꯔꯛꯏ ꯇꯥꯃꯣꯒꯤ ꯄꯨꯛꯆꯦꯜꯁꯤ ꯑꯉꯛꯄꯅꯤ ꯇꯥꯃꯣꯒꯤ ꯄꯨꯛꯆꯦꯜꯗꯨꯗ ꯅꯅꯥꯎ ꯑꯩꯈꯣꯏ ꯃꯥꯏꯊꯤꯔꯤ ꯏꯆꯥꯊꯣꯏꯕꯤꯁꯦ ꯑꯩ ꯑꯃꯗꯤ ꯁꯨꯔꯃꯂꯥꯒꯤ ꯏ ꯃꯇꯨꯝꯅ ꯑꯣꯏꯈꯤꯕ ꯑꯣꯏꯔꯕꯁꯨ ꯑꯁꯦꯡꯕ ꯃꯄꯥꯗꯤ ꯇꯥꯃꯣꯅꯤ ꯕꯤꯖꯣꯏ ꯀꯔꯤꯁꯨ ꯍꯥꯏꯗꯦ ꯁꯨꯔꯃꯂꯥꯗ ꯑꯃꯨꯛ ꯌꯦꯡꯂꯛꯏ ꯁꯨꯔꯃꯂꯥꯁꯨ ꯃꯃꯣꯟ ꯇꯧꯔꯒ ꯍꯔꯥꯎꯕꯒꯤ ꯄꯤꯔꯥꯡ ꯑꯗꯨ ꯇꯞꯅ ꯇꯩꯊꯣꯛꯂꯒ ꯑꯁꯨꯝꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯏꯇꯩ ꯅꯅꯥꯎ ꯑꯩꯈꯣꯏꯅꯤꯗꯤ ꯋꯥꯈꯜ ꯈꯔ ꯄꯤꯛꯂꯨꯕꯅ ꯏꯇꯩꯒꯤ ꯄꯨꯟꯁꯤꯕꯨꯁꯨ ꯑꯋꯥꯐꯝꯗ ꯇꯥꯍꯜꯂꯤ ꯆꯍꯤ ꯀꯌꯥ ꯏꯆꯥꯒꯤ ꯅꯨꯡꯁꯤꯕꯒ ꯂꯣꯏꯅꯅ ꯐꯪꯈꯤꯗ꯭ꯔꯕ ꯑꯗꯨꯕꯨ ꯃꯤꯀꯨꯞ ꯈꯔꯗ ꯏꯇꯩꯅ ꯏꯆꯥꯕꯁꯤꯕꯨ ꯁꯤꯟꯅꯕꯤꯔꯝꯕ ꯃꯇꯝꯗꯨꯗ ꯄꯨꯡꯄꯦꯟ ꯄꯦꯟꯈ꯭ꯔꯦ ꯂꯦꯝꯍꯧꯔꯤꯕ ꯆꯍꯤ ꯑꯁꯤꯁꯨ ꯏꯆꯥꯒꯤ ꯅꯨꯡꯁꯤꯕꯗꯤ ꯑꯗꯨꯃꯛ ꯂꯦꯡꯗꯅ ꯂꯩꯔꯅꯤ ꯑꯗꯨꯅ ꯏꯆꯥꯊꯣꯏꯕꯤꯁꯦ ꯏꯇꯩꯗ ꯁꯤꯟꯅꯔꯕꯅꯤ ꯍꯥ ꯀꯔꯤꯅꯣ ꯅꯈꯣꯏꯅ ꯍꯥꯏꯔꯤꯁꯤꯕꯣ ꯔꯥꯖꯦꯁꯅ ꯇꯥꯃꯣꯒꯤ ꯄꯨꯛꯆꯦꯜ ꯆꯥꯎꯕ ꯎꯠꯄꯤꯔꯛꯈꯤꯕ ꯑꯗꯨꯒꯤ ꯂꯃꯟ ꯉꯁꯤꯗꯤ ꯅꯅꯥꯎꯅ ꯏꯆꯥꯊꯣꯏꯕꯤꯁꯦ ꯑꯁꯤꯕꯨ ꯇꯥꯃꯣꯗ ꯁꯤꯟꯅꯔꯕꯅꯤ ꯃꯁꯤꯕꯨ ꯂꯠꯅꯗꯅ ꯇꯥꯃꯣꯅ ꯂꯧꯕꯤꯌꯨꯀꯣ ꯕꯤꯖꯣꯏ ꯋꯥ ꯃꯈꯥ ꯇꯥꯕ ꯉꯝꯗ꯭ꯔꯤ ꯀꯞꯅ ꯃꯆꯥ ꯑꯁꯤꯕꯨ ꯆꯦꯖꯦꯠ ꯀꯣꯟꯁꯤꯟꯗꯨꯅ ꯀꯞꯂꯤ ꯂꯣꯏꯅꯅ ꯂꯩꯔꯝꯂꯤꯕ ꯃꯤꯌꯥꯝ ꯑꯃꯗꯤ ꯄꯨꯂꯤꯁꯁꯤꯡ ꯑꯗꯨꯒ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯀꯨꯞꯅ ꯇꯧꯔꯕ ꯃꯇꯨꯡꯗ ꯍꯟꯅꯈ꯭ꯔꯤ ꯍꯧꯖꯤꯛ ꯔꯥꯖꯦꯁ ꯑꯃꯗꯤ ꯁꯨꯔꯃꯂꯥ ꯃꯆꯥꯊꯣꯏꯕꯤꯒꯤꯗꯃꯛ ꯑꯋꯥꯠ ꯑꯄꯥ ꯈꯨꯗꯤꯡꯃꯛ ꯄꯤꯕꯤꯔꯝꯃꯤ ꯑꯗꯨꯒ ꯕꯤꯖꯣꯏꯕꯨꯁꯨ ꯃꯁꯥꯒꯤ ꯆꯍꯤꯒ ꯆꯥꯟꯅꯒꯗꯕ ꯊꯕꯛ ꯑꯃ ꯔꯥꯖꯦꯁꯇ ꯄꯤꯕꯤꯗꯨꯅ ꯄꯨꯟꯁꯤ ꯑꯗꯨꯕꯨ ꯃꯔꯦꯛ ꯃꯍꯥꯎ ꯊꯣꯛꯅ ꯍꯤꯡꯍꯟꯕꯤꯔꯤ ꯃꯈꯣꯏꯒꯤ ꯄꯨꯟꯁꯤꯗ ꯍꯧꯖꯤꯛ ꯋꯥꯠꯂꯤꯕ ꯍꯥꯏꯕꯕꯨ ꯇꯥꯏꯕꯪꯄꯥꯜ ꯑꯁꯤꯗ ꯂꯩꯔꯤꯉꯩ ꯃꯤꯅꯨꯡꯁꯤ ꯃꯆꯦꯠ ꯑꯃ ꯐꯥꯎꯕ ꯄꯤꯕ ꯉꯝꯈꯤꯗ꯭ꯔꯕ ꯊꯣꯏꯕꯤꯒꯤ ꯈꯛꯇꯃꯛ ꯉꯥꯏꯔꯤ ꯔꯥꯖꯦꯁꯀꯤꯅ ꯊꯣꯏꯕꯤ ꯑꯗꯨꯒ ꯕꯤꯖꯣꯏꯒꯤꯅ ꯃꯆꯥꯊꯣꯏ ꯑꯅꯤ ꯑꯁꯤ ꯄꯨꯟꯁꯤꯜꯂꯒ ꯅꯨꯡꯁꯤꯅ ꯃꯆꯥꯊꯣꯏꯕꯤꯕꯨ ꯃꯆꯥꯊꯣꯏꯕꯤ ꯍꯥꯏꯅ ꯃꯤꯡꯊꯣꯜꯗꯨꯅ ꯏꯃꯨꯡ ꯃꯅꯨꯡ ꯑꯁꯤ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯍꯤꯡꯃꯤꯟꯅꯈꯤ ꯋꯥꯔꯤ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯖꯔꯦ ꯋꯥꯔꯤ ꯑꯁꯤ ꯄꯥꯊꯣꯛꯆꯕ ꯃꯇꯝꯗ ꯅꯔꯦꯇꯔ ꯑꯩꯍꯥꯛꯅ ꯁꯣꯏꯈꯤ ꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯃꯌꯥꯝꯅ ꯄꯨꯛꯆꯦꯜ ꯆꯥꯎꯅ ꯉꯥꯛꯄꯤꯒꯅꯤ ꯍꯌꯦꯡ ꯑꯃꯨꯛ ꯃꯌꯥꯝꯒꯤꯗꯃꯛꯇ ꯑꯅꯧꯕ ꯋꯥꯔꯤ ꯑꯃꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯒꯦ ꯉꯁꯤꯒꯤꯗꯤ ꯃꯇꯥꯡ ꯑꯁꯤꯗ ꯕꯤꯗꯥꯏ ꯅꯤꯖꯔꯤ